Kokomina Manipurgi Governor Ajay Kumar Bhalla boycott tawkraba matung masing yamlaba miyam hawraktuna Raj Bhavan gi gate tamna khongjing sangsilakpada security force ka chawna muknakre khongjang loi khara sokpadagi hospital da laikan nakre Kokomina sinduna changsin khiba khongjang aduda tongan ba maikaidagi lakpa miyoi kayana Raj Bhavan gi gate tamna thomjilakhe miyam security force na kanglagi nongchup thangba hojang mapada barricade khajinduna Athingba pibadagi khongjang loising amade security personnel singi marakta chawna muknaba thoki khongjang aduda saruk yakhiba singna Manipurgi Governor Ajay Kumar Bhallana Manipurgi miyamda apology tawgadabani amade Manipurda singnaba lepkadabani haina thaba placard kaya sizinakhi security personnel singna athingba piba aduna maram oiraga pau asi file tawba matam phawbada khongjang loising adu Raj Bhavan gi gate yokshinba ngamdana leiri Khongjang loising aduga security force ka ngaihak muknaraba matungda rapid action force na tear gas cell amadi smoke bomb kaya kaptuna miyam adu tankhai thaudok aduda khongjang loi khara asok apan nangki sokpasing adu Rims Hospital da pukhatuna laikan nakre press na phangba pau amagi matung inna soklabasing adugi manungda khurai haikru makhongdagi nandaibam santi chahi Humputara nithoi wangkhaidagi ningthau khongjam priya chahi nimpu nithoi khongman mangjil mamangdagi takhel changbam gyaneshori chahi yangkhai nipan amade singjamai thokchom lekaidagi thokchom gita chahi nimpu mari yauri hari ningsingba yabadi Kokomigi office ta ngarang pangthokhiba paugi mifam amada Kokomigi convener Khuraijam Athaubana Manipurgi Governor Ajay Kumar Bhalla miyamna boycott tawre haina lauthokhibaga loinana ngasigi khongjang aduda miyamna saruk yanaba appeal tawkhibani Koi anjan hai kre Manipurgi governor na Manipur miyambu Manipurgi lebakpu ikai ba piba lebasi bu insult tawba lebasi identity ngak pa ngamdragadi thokriba thodo masana lalena haibam chum thoi madur haiba ngamdragadi mahana Manipurgi yaifana na thabak tawgani haibasi Manipur miyamna thajaba ngamde nahan numin 48 hours ekoi miyamna general strike tawda pen da phongdokre madugi manungduda mahang lebang sa taba leader mo itargadi miyamna haiba wafam ase Thokriba thodo gwal tabi ki soi khre ja haibam thokpani madu haidana ngasi baw tumina leisanba karimta haidaba sina maram moiraga Manipur miyam da ngasi dagi horaga akhoi adum laba atara kham leitaba khongjang changjenba magi manakong chikaga ma masana miyam da Manipur da soi khre haibase haidba khoi hanba leitana khongjang changjenba ngasi dagi horagani